ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯁꯦꯝꯒꯠꯆꯕ ꯑꯗꯨꯒꯨꯝꯂꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯑꯐꯥꯎꯕ ꯂꯥꯏꯔꯤꯛꯁꯤꯡ ꯀꯌꯥꯗꯒꯤ ꯑꯩꯈꯣꯏꯅ ꯈꯣꯝꯒꯠꯆꯔꯒ ꯁꯦꯝꯒꯠ ꯁꯥꯒꯠꯆꯕꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯄꯥꯊꯣꯛꯆꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯖꯔꯤ꯫ ꯍꯤꯔꯣꯃꯥꯇꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯖꯄꯥꯟꯒꯤ ꯅꯤꯡꯊꯧꯔꯦꯜ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯤꯉꯣꯟꯗ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯆꯥꯔꯤꯉꯩꯗ ꯃꯤꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯝꯃꯤ, "ꯌꯨ ꯌꯥꯝꯅ ꯄꯨꯔꯛꯈꯣ, ꯀꯞ ꯄꯨꯝꯅꯃꯛ ꯌꯨꯅ ꯄꯤꯛ ꯊꯜꯍꯜꯂꯨ, ꯍꯥꯡꯕ ꯀꯞ ꯑꯃꯠꯇ ꯂꯩꯍꯟꯒꯅꯨ"꯫ ꯅꯤꯡꯊꯧꯔꯦꯜ ꯑꯁꯤꯒꯤ ꯃꯤꯉꯣꯟꯗ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯁꯤꯡ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯁꯤꯟꯕꯤꯔꯝꯕ ꯂꯩꯕꯥꯛ ꯋꯥꯌꯦꯟꯒꯤ ꯁꯥꯁꯟꯗ ꯀꯌꯥ ꯄꯨꯛꯅꯤꯡ ꯆꯪꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯄꯨꯀꯩ ꯄꯥꯅꯕ ꯑꯃꯅ ꯅꯣꯡꯃ ꯅꯤꯡꯊꯧꯔꯦꯜ ꯑꯁꯤꯗ ꯍꯥꯏꯖꯔꯝꯃꯤ, "ꯅꯤꯡꯊꯧꯔꯦꯜ ꯏꯕꯨꯡꯉꯣ, ꯆꯍꯤ ꯑꯃ ꯍꯦꯜꯂꯦ ꯑꯩꯈꯣꯏꯒꯤ ꯈꯖꯅꯥꯁꯨ ꯑꯃꯠꯇ ꯈꯣꯝꯒꯠꯇ꯭ꯔꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯀꯩ ꯑꯁꯤ ꯑꯃꯨꯛ ꯊꯜꯍꯟꯅꯕ ꯈꯖꯅꯥ ꯈꯣꯝꯒꯠꯄ ꯗꯔꯀꯥꯔ ꯑꯣꯏꯔꯦ"꯫ ꯄꯨꯀꯩ ꯄꯥꯅꯕ ꯑꯗꯨꯒꯤ ꯐꯖꯕ ꯋꯥꯐꯝ ꯑꯗꯨ ꯊꯧꯁꯥ ꯏꯁꯥꯗꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ, "ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯄꯤꯖ ꯄꯤꯊꯛ ꯇꯧꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ꯭ꯔꯥ"꯫ ꯍꯥꯏꯗꯨꯅ ꯑꯣꯏꯅ ꯋꯥꯍꯪ ꯑꯣꯏꯅ ꯄꯨꯀꯩ ꯄꯥꯅꯕ ꯑꯗꯨꯗ ꯍꯪꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯑꯃꯗꯤ ꯆꯥꯕꯤ ꯊꯛꯄꯤ ꯃꯌꯥꯝꯗ ꯄꯤꯖꯊꯣꯛꯄ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯣꯏꯔꯤ ꯍꯥꯏꯕ ꯐꯥꯎ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯔꯦꯜꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯃꯟꯇ꯭ꯔꯤ ꯇꯀꯥꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯃꯗꯤ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯇꯝꯒ ꯆꯨꯅꯗ꯭ꯔꯦ, ꯑꯅꯧꯕ ꯑꯃꯨꯛ ꯁꯦꯝꯒꯠꯄ ꯃꯊꯧ ꯇꯥꯏ ꯏꯅꯤꯡꯊꯧ"꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯔꯦꯜ ꯑꯗꯨꯅ ꯊꯧꯁꯥꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯔꯦꯜꯅ ꯍꯥꯏꯔꯝꯃꯤ, "ꯏꯁ ꯌꯦꯡꯉꯨꯅꯦ, ꯑꯩꯒꯤ ꯏꯪꯈꯣꯜꯁꯦ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ! ꯑꯩꯒꯤ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯐꯖꯕ ꯃꯐꯝ ꯑꯁꯤꯗ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯀꯨꯝꯃꯩ ꯑꯁꯤꯗꯤ ꯄꯥꯡꯊꯣꯛꯄ ꯇꯥꯔꯦ"꯫ ꯅꯤꯡꯊꯧꯔꯦꯜ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯋꯥꯆꯪꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯒꯤ ꯑꯁꯥꯗ ꯇꯥꯎꯗꯨꯅ ꯂꯩꯔꯦ꯫ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯤꯊꯤ ꯑꯃ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯅꯤꯡꯊꯧꯔꯦꯜ ꯑꯃꯅ ꯃꯉꯣꯟꯗ ꯊꯥꯔꯛꯂꯝꯃꯤ꯫ ꯆꯤꯊꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ, "ꯅꯤꯡꯊꯧꯔꯦꯜ ꯏꯁꯤꯔꯣ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯁꯤꯅꯕ ꯁꯦꯝ ꯁꯥꯔꯣ꯫ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯖꯣꯏ ꯇꯧꯒꯅꯤ"꯫ ꯅꯤꯡꯊꯧꯔꯦꯜ ꯑꯗꯨꯅ ꯆꯤꯊꯤꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨ ꯄꯥꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡꯗ ꯑꯀꯤꯕꯁꯤꯡ ꯐꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯔꯦꯜꯅ ꯊꯤꯟꯊꯗꯅ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯇꯀꯥꯒꯤꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯆꯤꯊꯤ ꯑꯁꯤꯗ ꯏꯔꯛꯂꯤꯕ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤ ꯇꯔꯥꯏ ꯇꯔꯥꯏ ꯂꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯄꯨꯔꯅꯤꯃꯥ ꯃꯇꯨꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕ ꯑꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ ꯃꯟꯇ꯭ꯔꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯁꯦꯝ ꯁꯥꯔꯣ"꯫ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯊꯪ ꯇꯥꯎꯊꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ ꯃꯉꯛ ꯅꯣꯟꯊꯗꯨꯅ, "ꯐꯒꯅꯤ ꯏꯅꯤꯡꯊꯧ"꯫ ꯅꯤꯡꯊꯧꯔꯦꯜ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯁꯣꯟꯊꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯃꯉꯣꯟꯗꯁꯨ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯅꯨꯃꯤꯠ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛꯅ ꯇꯧꯕ ꯉꯝꯕ ꯊꯧꯔꯥꯡ ꯑꯃꯗꯤ ꯇꯧꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯕ ꯁꯤꯔꯒꯅꯤ"꯫ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤꯅ ꯄꯥꯎꯈꯨꯝ ꯄꯤꯖꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤꯗꯤ ꯑꯅꯧꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯠꯇꯁꯨ ꯂꯩꯇꯦ, ꯃꯇꯧ ꯀꯔꯝꯅ ꯂꯥꯟ ꯑꯁꯤ ꯊꯦꯡꯅꯒꯅꯤ"꯫ ꯅꯤꯡꯊꯧꯔꯦꯜ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯔꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯟꯇ꯭ꯔꯤ, ꯑꯩꯍꯥꯛ ꯁꯣꯏꯈ꯭ꯔꯦ꯫ ꯃꯃꯥꯡꯗ ꯑꯩꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛ ꯋꯥꯈꯜ ꯈꯟꯊꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯗꯕ ꯌꯥꯗꯕꯅꯤ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯔꯦꯜ ꯑꯗꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯇꯀꯥ ꯃꯟꯇ꯭ꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯈꯜꯂꯝꯃꯤ, "ꯀꯔꯤ ꯇꯧꯁꯤꯒꯦ"꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯅꯧꯕ ꯊꯧꯔꯥꯡ ꯑꯃ ꯂꯩꯖꯔꯦ ꯏꯅꯤꯡꯊꯧ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯄꯨꯝꯅꯃꯛꯄꯨ ꯀꯟꯕ ꯉꯝꯒꯅꯤ"꯫ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯔꯦꯜ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯥꯝꯅ ꯐꯔꯦ ꯃꯟꯇ꯭ꯔꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯁꯦꯝ ꯁꯥꯕ ꯍꯧꯔꯣ, ꯑꯩꯍꯥꯛ ꯑꯆꯪꯕ ꯈꯨꯗꯤꯡꯃꯛ ꯁꯦꯝ ꯁꯥꯍꯜꯂꯒꯦ"꯫ ꯅꯤꯡꯊꯧꯔꯦꯜꯅ ꯇꯁꯦꯡꯅ ꯉꯥꯏꯉꯝꯗꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯆꯐꯨ ꯁꯥꯕ ꯄꯨꯝꯅꯃꯛ ꯁꯅꯥ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯩꯈꯣꯝꯗ ꯃꯤ ꯑꯃꯃꯝ ꯁꯥꯔꯣ,
ꯃꯈꯨꯠꯇ ꯂꯤꯔꯨꯡ ꯑꯃꯃꯝꯁꯨ ꯄꯥꯏꯍꯜꯂꯨ, ꯑꯗꯨꯒ ꯑꯃꯒ ꯑꯃꯒ ꯂꯥꯛꯅꯅ ꯊꯝꯃꯨ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯆꯐꯨ ꯁꯥꯕꯁꯤꯡ ꯑꯗꯨꯅ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯁꯤꯡ ꯑꯗꯨ ꯁꯥꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯤꯡꯊꯧꯔꯦꯜꯅ ꯃꯍꯥꯛꯀꯤ ꯑꯈꯟꯅꯕ ꯂꯥꯟꯃꯤꯁꯤꯡ ꯈꯔ ꯑꯃꯁꯨ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯌꯦꯛꯅꯕꯒꯤ ꯂꯥꯟꯕꯟ ꯃꯅꯨꯡꯗ ꯀꯔꯤ ꯇꯧꯔꯤ ꯃꯈꯣꯏꯒꯤ ꯂꯥꯟꯖꯥꯕ ꯑꯃꯅ ꯃꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤꯗ ꯃꯟꯇ꯭ꯔꯤ ꯇꯀꯥꯒꯤ ꯂꯥꯟꯐꯝꯒꯤ ꯃꯔꯝꯗ ꯄꯥꯎ ꯇꯝꯃꯝꯃꯤ, ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯑꯀꯟꯕ ꯊꯧꯔꯥꯡ ꯇꯧꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯁꯦꯅꯥꯄꯇꯤꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯔꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯦ꯫ ꯌꯦꯛꯅꯕꯒꯤ ꯁꯦꯅꯥꯄꯇꯤꯅ ꯍꯥꯏꯔꯝꯃꯤ, ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯒꯦ? ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯔꯒꯗꯕꯅꯤ꯫ ꯂꯥꯟꯖꯥꯕ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯊꯥꯖꯗꯨꯅ ꯁꯦꯅꯥꯄꯇꯤꯅ ꯍꯥꯏꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯂꯥꯟꯗꯥꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯇꯨ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯏꯋꯥ ꯋꯥꯗꯅ ꯊꯝꯂꯦ ꯈꯟꯗꯨꯅ ꯌꯥꯝꯅ ꯊꯨꯅꯃꯛ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯂꯥꯟꯐꯝ ꯐꯤꯔꯥꯟ ꯊꯦꯠꯂꯦ ꯍꯥꯏꯔꯤꯕ ꯁꯦꯅꯥꯄꯇꯤꯁꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯉꯛ ꯍꯥꯏꯔꯗꯨꯅ ꯅꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯍ ꯍ ꯍ, ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯁ꯭ꯋꯥꯒꯠ ꯇꯧꯖꯔꯤ꯫ ꯖꯣꯏ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯦꯡꯗ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯖꯕ ꯉꯝꯒꯅꯤ? ꯑꯁꯨꯛ ꯃꯊꯧꯅꯥ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯩꯔꯤꯉꯩꯗ꯫ ꯑꯁꯨꯝꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯦꯛꯅꯕꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅꯗꯤ ꯂꯩꯈꯣꯝꯅ ꯁꯥꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯣꯏꯗꯤ ꯀꯔꯤ ꯈꯪꯖꯒꯅꯤ? ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯇꯀꯥꯒꯤ ꯍꯩꯁꯤꯡꯕ ꯂꯧꯁꯤꯡ ꯑꯗꯨꯅ ꯁꯥꯔꯤꯕ ꯂꯩꯈꯣꯝꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯀꯥꯞꯂꯛꯄ ꯇꯦꯟꯁꯤꯡ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯟꯗꯨꯅ ꯃꯈꯣꯏꯁꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤꯉꯩ ꯃꯈꯣꯏꯅ ꯂꯥꯟꯐꯝ ꯐꯤꯔꯥꯟ ꯊꯦꯠꯂꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯤꯡꯊꯧꯔꯦꯜ ꯏꯁꯤꯔꯣ ꯃꯥꯇꯣꯒꯤ ꯑꯈꯟꯅꯕ ꯂꯥꯟꯃꯤꯁꯤꯡꯅ ꯌꯦꯛꯅꯕ ꯁꯦꯅꯥꯄꯇꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯑꯃꯨꯛ ꯂꯥꯟꯗꯥꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯅꯥꯄꯇꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤꯉꯩꯗ ꯇꯀꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯇꯦꯟ ꯀꯌా ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯃꯗꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯁꯣꯛꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯦꯜꯍꯧꯔꯁꯤ, ꯁꯤꯕ ꯇꯥꯔꯦ, ꯆꯦꯜꯍꯧꯔꯁꯦ, ꯆꯦꯜꯍꯧꯔꯁꯦ꯫ ꯃꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯇꯧꯈ꯭ꯔꯤꯕꯅꯣ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯍꯟꯅꯔꯕ ꯁꯦꯅꯥꯄꯇꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯍꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯈꯔꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯔꯦꯜ ꯏꯁꯤꯔꯣ ꯃꯥꯇꯣ ꯍꯔꯥꯎꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯇꯀꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯟꯇ꯭ꯔꯤ ꯅꯪꯒꯤ ꯑꯐꯕ ꯑꯃꯗꯤ ꯐꯖꯕ ꯋꯥꯈꯜꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨꯁꯨ ꯀꯜꯍꯧꯔꯦ꯫ ꯅꯍꯥꯛꯄꯨ ꯑꯩꯅ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯂꯦ꯫ ꯃꯟꯇ꯭ꯔꯤꯅ ꯃꯀꯣꯛꯅꯧꯅ ꯍꯥꯏꯔꯝꯃꯤ, ꯅꯤꯡꯊꯧꯔꯦꯜ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛꯅ ꯀꯔꯤ ꯉꯝꯒꯅꯤ? ꯏꯅꯤꯡꯊꯧꯒꯤ ꯃꯇꯦꯡꯅ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯦꯟꯁꯤꯡ ꯑꯗꯨꯕꯨ ꯁꯠꯇꯣꯛꯂꯒ ꯌꯦꯛꯅꯕꯒꯤ ꯁꯦꯅꯥꯄꯇꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯀꯥꯞꯁꯤꯟꯕꯅꯤ, ꯃꯗꯨꯗ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯔꯦꯜꯅ ꯍꯥꯏꯔꯝꯃꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯅꯪꯒꯤ ꯊꯧꯔꯥꯡꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯅꯨꯡꯉꯥꯏꯔꯦ, ꯅꯪꯕꯨ ꯑꯩꯅ ꯃꯟꯇ꯭ꯔꯤ ꯄꯨꯔꯦꯜ ꯍꯥꯞꯂꯕꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥꯒꯤ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯃꯟꯇ꯭ꯔꯤ ꯄꯨꯔꯦꯜ ꯑꯣꯏꯔꯕ ꯇꯀꯥꯒꯤꯅ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯇꯧꯔꯗꯨꯅ ꯍꯥꯏꯖꯔꯝꯃꯤ, ꯅꯤꯡꯊꯧꯔꯦꯜꯅ ꯆꯥꯟꯕꯤꯔꯦ, ꯅꯤꯡꯊꯧꯔꯦꯜꯅ ꯖꯣꯏ ꯑꯣꯏꯔꯦ, ꯑꯩꯒꯤꯗꯤ ꯏꯔꯥꯏꯕꯛ ꯐꯖꯔꯦ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯂꯧꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯀꯥꯟꯅꯕ ꯂꯧꯁꯤꯡꯁꯤꯡ ꯂꯧꯁꯤꯟꯕꯤꯌꯨ ꯑꯃꯗꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯔꯝꯃꯨ꯫ ꯃꯌꯥꯝꯒꯤ ꯀꯃꯦꯟꯗ ꯑꯐꯕ ꯄꯥꯎꯇꯥꯛꯁꯤꯡ ꯄꯤꯕꯤꯔꯝꯃꯨ꯫ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯤꯡ ꯃꯈꯥ ꯄꯨꯖꯔꯛꯀꯦ꯫ ꯃꯌꯥꯝꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫